ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯤ ꯏꯁꯩꯅꯦꯕꯀꯣ ꯊꯦꯡꯅ ꯊꯦꯡꯅ ꯈꯣꯏꯅ ꯆꯠꯂꯤ ꯍꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯦꯜ ꯑꯁꯦ ꯑꯃꯃꯨꯛ ꯌꯦꯡ ꯃꯥꯃꯨꯛ ꯌꯦꯡ ꯆꯃꯝꯅꯔꯦ ꯋꯥꯈꯜꯁꯦ ꯊꯦꯡꯅ ꯊꯦꯡꯅ ꯈꯣꯏꯅ ꯆꯠꯂꯤ ꯍꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯦꯜ ꯑꯁꯦ ꯑꯃꯃꯨꯛ ꯌꯦꯡ ꯃꯥꯃꯨꯛ ꯌꯦꯡ ꯆꯃꯝꯅꯔꯦ ꯋꯥꯈꯜꯁꯦ 보비는 뛰었거든요. 만나 셋. 하이디 하이로이 레이랑기 와리도 하이디 하이로이 레이랑기 와리도 이까이기 타도구나 땀디 아땀누게 칼레 कोई चोम लगले ऐ हाँ नगी दुना पर कोई निक लगले है ओम शुभ सिद्धि आम न फजे है मप्पाल नाई दिए पांबा खलु आ पांबा दो खलु निथी र फजर मयाम लगदगी थमो या मनुष्य मोय थोक द बने थमो या मनुष्य मोय थोक द बने मप्पाल नाई द पांबने मप्पाल नाई द पांबने थेंगना खोइना चली है ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯆꯦꯜ ꯑꯁꯦ ꯑꯃꯃꯨꯛꯌꯦꯡ ꯃꯥꯃꯨꯛꯌꯦꯡ ꯆꯃꯝꯅꯔꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯍꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥꯎ ꯊꯛꯅꯤꯡꯕꯗ ꯊꯛꯎ ꯅꯈꯨꯠꯇꯨꯗ ꯌꯦꯡꯉꯨ ꯑꯈꯨꯠꯁꯥ ꯇꯔꯥꯅꯤ ꯊꯦꯛꯇꯨꯅ ꯌꯦꯡꯉꯨ ꯇꯔꯥ ꯏꯟꯇꯨ ꯇꯔꯥ ꯆꯥꯝꯃꯅꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ